ngasi ayuk Barak Turel gi isingda nupi gi asiba hakchang ama fangle asiba hakchang adu kuki militant sing na fakiba chahi kunmanga rom suraba laisram Heitonbi gi Oigani chingnari tawdogasi gi matangda SKTV gi paudam ama ayuk Barak Turel da nupi gi asiba hakchang ama nungai da panduna leiramle hairi nupi asi hojik phawba phangdana leirikhibi boro bekra gi laisram Heitonbi sahi kunmanga oiramgani haina thajanari hairi Assam gi Kasar district ki Singerbon part 4 gi mafam adugi asat og miyoi singna Turel gi mataida pata hogdi sing ising gi ireina panduna leiriba sing adugi marakta miyoi amage asiba hakchang manba ama unarakhibani hairi miyamna yenglubada nupi amage asiba hakchang ne haiba khangbadagi Assam gi Kasar police da paw piduna asiba hakchang adu laukat kre hairi ba asiba hakchang adu thasigi tang 13 da kuki khulai paiba singna jiri bamdagi angang ahum yauna miyoi taruk Faduna pukiba singi manungda laisram Heitonbi sahi kunmanga mapuroiba el herozet thiba khangdana leiribi asi oiramgani haibigi thajanari asi bahaksang adu lokhatlaba matungda Silchar Medical College ki Mirel Sangda thamkhre hairi miyoi asi masak khangdoklaba matung postmortem gi thabak satharagani haina SKTV na phangba pawmana hairi